Makal Mathel Manipur ꯃꯌꯥꯝꯒꯤ ꯅꯨꯡꯉꯥꯏꯅꯕꯒꯤꯗꯃꯛ ꯂꯩꯖꯔꯤꯕ ꯃꯈꯜ ꯃꯊꯦꯜ ꯃꯅꯤꯄꯨꯔꯤ ꯆꯦꯅꯦꯜꯅ ꯃꯌꯥꯝꯕꯨ ꯏꯀꯣꯛꯅꯅ ꯈꯣꯏꯔꯝꯖꯔꯤ. ꯉꯁꯤ ꯑꯃꯨꯛ ꯃꯌꯥꯝꯒꯤꯗꯃꯛꯇ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯃꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ. ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡ ꯃꯃꯥꯡꯒꯤ ꯃꯄꯣꯛ ꯑꯍꯥꯟꯕ ꯁꯔꯨ. ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯃꯆꯥ ꯑꯁꯤ ꯍꯤꯡꯂꯤꯕ ꯑꯃꯗꯤ ꯁꯤꯈ꯭ꯔꯕ ꯀꯅꯥꯒꯨꯝꯕꯤ ꯑꯃꯠꯇꯒ ꯃꯔꯤ ꯂꯩꯅꯖꯗꯦ. ꯑꯏꯕꯅ ꯋꯥꯈꯜꯅ ꯁꯥꯒꯠꯆꯗꯨꯅ ꯃꯌꯥꯝꯒꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯕꯒꯤꯗꯃꯛꯇ ꯁꯦꯝꯖꯕ ꯋꯥꯔꯤ ꯃꯆꯥꯅꯤ. ꯍꯧꯖꯤꯛ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯃꯃꯥꯡꯒꯤ ꯃꯄꯣꯛ ꯑꯍꯥꯟꯕ ꯁꯔꯨ. ꯕꯤꯀ꯭ꯔꯝ ꯑꯃꯗꯤ ꯔꯥꯍꯨꯜ ꯈꯨꯡꯒꯪ ꯑꯃꯗꯒꯤꯅꯤ. ꯃꯈꯣꯏ ꯑꯅꯤ ꯄꯨꯟꯅ ꯂꯩꯀꯥꯏ ꯑꯃꯗ ꯂꯩꯃꯤꯟꯅꯩ. ꯌꯥꯝꯅꯁꯨ ꯂꯨꯅ ꯇꯤꯟꯅꯩ. ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯔꯛꯇ ꯔꯥꯍꯨꯜꯗꯤ ꯌꯥꯝꯅ ꯀꯤꯒꯜꯂꯤ ꯑꯗꯨꯒ ꯌꯥꯝꯅꯁꯨ ꯄꯥꯈꯠ ꯆꯥꯎꯏ. ꯑꯗꯨꯒ ꯑꯃꯔꯣꯝꯗ ꯕꯤꯀ꯭ꯔꯝꯗꯤ ꯇꯤꯟꯀꯤ ꯂꯥꯏꯀꯤꯗꯕ ꯅꯨꯄꯥ ꯃꯆꯥꯅꯤ. ꯅꯣꯡꯃ ꯆꯩꯔꯥꯎꯕꯒꯤ ꯅꯨꯃꯤꯠ ꯑꯃꯗ ꯕꯤꯀ꯭ꯔꯝ ꯑꯃꯗꯤ ꯔꯥꯍꯨꯜ ꯃꯈꯣꯏ ꯑꯅꯤ ꯄꯨꯟꯅ ꯆꯩꯔꯥꯎꯕꯒꯤ ꯀꯣꯏꯔꯨꯁꯤ ꯍꯥꯏꯅ ꯍꯥꯏꯅꯕꯗꯒꯤ ꯃꯈꯣꯏ ꯆꯩꯔꯥꯎꯕꯒꯤ ꯃꯈꯜ ꯃꯊꯦꯜ ꯀꯌꯥ ꯆꯥꯕ ꯂꯣꯏꯔꯒ ꯀꯣꯏꯕ ꯆꯠꯈꯤ. ꯑꯁꯨꯝꯅ ꯃꯈꯣꯏ ꯃꯐꯝ ꯀꯌꯥꯗ ꯀꯣꯏꯔꯨꯏ, ꯆꯤꯡꯁꯨ ꯀꯥꯔꯤ. ꯑꯁꯨꯝꯅ ꯆꯩꯔꯥꯎꯕꯒꯤ ꯀꯣꯏꯕ ꯂꯥꯛꯄ ꯃꯌꯥꯝꯗꯨꯒ ꯄꯨꯟꯅ ꯃꯈꯣꯏ ꯍꯔꯥꯎꯕ ꯅꯨꯡꯉꯥꯏꯕ ꯐꯣꯡꯗꯣꯛꯂꯤ. ꯃꯇꯝꯗꯨꯗ ꯆꯩꯔꯥꯎꯕꯒꯤ ꯀꯣꯏꯕ ꯂꯥꯛꯄ ꯅꯨꯄꯤ ꯃꯆꯥꯁꯤꯡꯗ ꯂꯥꯛꯂꯤꯕ ꯅꯨꯄꯥ ꯃꯆꯥ ꯃꯌꯥꯝ ꯑꯗꯨꯅ ꯂꯛꯅꯔꯤ. ꯃꯔꯛ ꯑꯁꯤꯗ ꯕꯤꯀ꯭ꯔꯝ ꯑꯃꯗꯤ ꯔꯥꯍꯨꯜꯁꯨ ꯌꯥꯎꯔꯤ. ꯂꯥꯛꯂꯤꯕ ꯃꯌꯥꯝ ꯑꯗꯨꯒꯤ ꯃꯔꯛꯇ ꯌꯥꯎꯔꯛꯄ ꯅꯨꯄꯤ ꯈꯔꯗ ꯕꯤꯀ꯭ꯔꯝꯅ ꯍꯥꯏꯔꯛꯏ, "ꯁꯣꯝꯒꯤ ꯃꯇꯥꯏ ꯊꯪꯕꯤ ꯆꯦꯡꯂꯧꯍꯦꯟꯕꯤ ꯅꯨꯖꯥꯏꯕꯦꯝꯃ, ꯀꯣꯂꯣꯏ ꯃꯤꯡꯕꯨ ꯀꯔꯤ ꯀꯧꯕꯤꯒꯦ?" ꯃꯇꯝ ꯑꯗꯨꯗ ꯃꯥꯡꯗ ꯆꯠꯂꯤꯕ ꯅꯨꯄꯤ ꯑꯗꯨꯅ ꯍꯥꯏꯔꯛꯏ, "ꯀꯔꯣꯝꯗꯒꯤ ꯄꯦꯅꯥꯅꯣꯅꯦ, ꯑꯣꯟꯊꯣꯛꯅ ꯃꯇꯥꯡ ꯆꯥꯈꯤꯗ꯭ꯔꯦꯗ." ꯃꯗꯨꯗ ꯕꯤꯀ꯭ꯔꯝꯅ, "ꯀꯔꯣꯝꯗꯒꯤ ꯑꯣꯏꯅꯦꯒꯦ, ꯅꯁꯥꯕꯤ ꯑꯩꯅ ꯈꯣꯡꯕ ꯄꯦꯅꯥꯅꯤꯗꯅ." ꯑꯁꯨꯝꯅ ꯍꯥꯏꯅꯔꯤꯕ ꯋꯥꯗꯨꯗ ꯃꯌꯥꯝ ꯑꯗꯣ ꯋꯥ ꯅꯣꯛꯂꯝꯃꯤ. ꯕꯤꯀ꯭ꯔꯝꯅꯗꯤ ꯇꯁꯦꯡꯅ ꯃꯥꯡꯗ ꯆꯠꯂꯤꯕ ꯃꯥꯒ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕ ꯅꯨꯄꯤ ꯑꯗꯣ ꯄꯥꯝꯖꯈꯤ. ꯕꯤꯀ꯭ꯔꯝꯅ ꯅꯨꯄꯤ ꯑꯗꯨꯗ ꯍꯥꯏꯔꯛꯏ, "ꯐꯥꯒꯤꯁꯨ ꯐꯥꯒꯤꯅꯤ, ꯁꯣꯝꯒꯤ ꯃꯤꯡꯕꯨ ꯀꯔꯤ ꯀꯧꯕꯤꯒꯦ?" ꯃꯇꯝ ꯑꯗꯨꯗ ꯅꯨꯄꯤ ꯑꯗꯨꯅ ꯕꯤꯀ꯭ꯔꯝꯗ ꯌꯦꯡꯊꯣꯛꯂꯛꯑꯒ ꯍꯥꯏꯔꯛꯏ, "ꯀꯩꯒꯤꯅꯣ ꯑꯩꯒꯤ ꯃꯤꯡ ꯍꯪꯉꯤꯁꯤꯕꯣ?" ꯕꯤꯀ꯭ꯔꯝꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯛꯏ, ꯁꯨꯝ ꯃꯤꯡꯗꯣ ꯑꯉꯧꯕ ꯆꯦꯕꯥꯡ ꯑꯃꯗ ꯏꯔꯒ ꯃꯣꯟ ꯃꯈꯥꯗ ꯊꯝꯃꯒ ꯇꯨꯝꯒꯦ ꯇꯧꯕꯅꯤꯗ." ꯃꯗꯨꯗ ꯅꯨꯄꯤ ꯑꯗꯨꯅ, "ꯑꯗꯨꯗꯤ ꯀꯩꯒꯤ?" ꯃꯗꯨꯗ ꯕꯤꯀ꯭ꯔꯝꯅ ꯑꯃꯨꯛ ꯈꯨꯝꯃꯤ, "ꯃꯪꯗ ꯅꯪꯁꯦ ꯎꯅꯕꯅꯦ." ꯃꯕꯥꯅꯤꯒꯤ ꯋꯥ ꯑꯗꯨꯗ ꯃꯌꯥꯝꯗꯣ ꯋꯥ ꯅꯣꯛꯇꯨꯅ ꯂꯥꯡꯂꯤ. ꯃꯇꯝ ꯑꯗꯨꯗ ꯅꯨꯄꯤ ꯑꯗꯨꯅ ꯃꯥꯒꯤ ꯃꯤꯡ ꯄ꯭ꯔꯇꯤꯃꯥ ꯀꯧꯏ ꯍꯥꯏꯅ ꯍꯥꯏꯔꯛꯈꯤ. ꯄ꯭ꯔꯇꯤꯃꯥꯅꯁꯨ ꯕꯤꯀ꯭ꯔꯝꯅ ꯃꯈꯣꯏ ꯑꯅꯤ ꯈꯪꯅꯅꯕ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯗꯣ ꯌꯥꯔꯦ. ꯑꯁꯨꯝꯅ ꯃꯈꯣꯏ ꯋꯥꯔꯤ ꯁꯥꯟꯅ ꯆꯠꯄꯅ ꯆꯤꯡꯌꯥ ꯑꯃꯒꯤ ꯃꯅꯥꯛꯇ ꯂꯩꯕ ꯂꯝꯄꯥꯛ ꯑꯃꯗ ꯊꯥꯕꯜ ꯆꯣꯡꯂꯝꯕꯗꯒꯤ ꯃꯈꯣꯏ ꯄꯨꯟꯅ ꯊꯥꯕꯜ ꯆꯣꯡꯃꯤꯟꯅꯔꯝꯃꯤ. ꯑꯁꯨꯝꯅ ꯃꯇꯝꯗꯨ ꯍꯧꯈ꯭ꯔꯦ. ꯕꯤꯀ꯭ꯔꯝ ꯑꯃꯗꯤ ꯔꯥꯍꯨꯜꯁꯨ ꯄ꯭ꯔꯇꯤꯃꯥꯗꯒꯤ ꯐꯣꯟ ꯅꯝꯕꯔ ꯂꯧꯗꯨꯅ ꯃꯌꯨꯝꯗ ꯍꯜꯂꯛꯂꯦ. ꯄ꯭ꯔꯇꯤꯃꯥ ꯈꯣꯏꯁꯨ ꯍꯟꯈ꯭ꯔꯦ. ꯃꯇꯝꯗꯨ ꯅꯨꯃꯤꯗꯥꯡꯋꯥꯏꯔꯝꯒꯤ ꯄꯨꯡ 6 ꯇꯥꯗꯣꯔꯦ. ꯑꯁꯨꯝꯅ ꯃꯌꯥꯝꯒ ꯄꯨꯟꯅ ꯂꯥꯛꯃꯤꯟꯅꯔꯝꯕꯗꯒꯤ ꯕꯤꯀ꯭ꯔꯝ ꯑꯃꯗꯤ ꯔꯥꯍꯨꯜ ꯃꯌꯥꯝꯗꯒꯤ ꯇꯣꯈꯥꯏ ꯇꯥꯗꯨꯅ ꯃꯌꯨꯝꯂꯣꯝꯒꯤ ꯂꯝꯕꯤꯗ ꯃꯈꯣꯏ ꯑꯅꯤ ꯂꯥꯛꯈꯤ. ꯃꯌꯥꯝ ꯑꯗꯨꯁꯨ ꯃꯥꯒꯤ ꯌꯨꯝꯒꯤ ꯃꯥꯏꯀꯩꯗ ꯆꯠꯅꯈ꯭ꯔꯦ. ꯕꯤꯀ꯭ꯔꯝ ꯑꯃꯗꯤ ꯔꯥꯍꯨꯜꯅ ꯑꯁꯨꯝ ꯂꯥꯛꯄꯗ ꯂꯝꯍꯥꯡ ꯑꯃ ꯐꯥꯎꯗꯨꯅ ꯆꯠꯂꯤ. ꯍꯥꯏꯔꯤꯕ ꯂꯝꯍꯥꯡ ꯑꯁꯤ ꯃꯈꯣꯏꯅ ꯆꯠꯂꯤꯕ ꯃꯥꯏꯀꯩ ꯑꯗꯨꯒꯤ ꯑꯣꯏꯔꯣꯝ ꯊꯪꯕꯗ ꯂꯧꯕꯨꯛꯅꯤ, ꯑꯗꯨꯒ ꯌꯦꯠꯂꯣꯝ ꯊꯪꯕꯗꯅ ꯁꯝꯕꯜ ꯂꯩꯅ ꯄꯔꯦꯡ ꯍꯧꯏ. ꯁꯝꯕꯜ ꯂꯩ ꯑꯗꯨꯒꯤ ꯍꯦꯛ ꯃꯅꯥꯛꯇ ꯏꯁꯤꯡ ꯈꯣꯡ ꯑꯃ ꯂꯩ. ꯃꯇꯝꯁꯤ ꯄꯨꯡ 6 ꯍꯦꯜꯂꯦ. ꯊꯥꯕꯜꯁꯨ ꯌꯥꯝꯅ ꯐꯔꯤ. ꯁꯖꯤꯕꯨ ꯆꯩꯔꯥꯎꯕꯁꯤ ꯅꯣꯡꯃ ꯄꯥꯟꯕꯗ ꯇꯧꯏ, ꯑꯗꯨꯅ ꯊꯥ ꯃꯝꯒꯗꯕꯅꯤ. ꯑꯗꯨꯕꯨ ꯕꯤꯀ꯭ꯔꯝ ꯑꯃꯗꯤ ꯔꯥꯍꯨꯜ ꯃꯈꯣꯏꯒꯤꯗꯤ ꯒꯧꯔꯒꯤꯗ ꯇꯧꯕ ꯃꯔꯝꯅ ꯁꯖꯤꯕꯨꯒꯤ 10ꯅꯤ ꯄꯥꯟꯕꯗ ꯇꯧꯈꯤ, ꯑꯗꯨꯅ ꯊꯥꯕꯜꯒꯤ ꯃꯉꯥꯜ ꯎꯕ ꯐꯪꯂꯤꯕꯅꯤ. ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤ ꯑꯁꯨꯝ ꯂꯥꯛꯄꯅ ꯃꯤ ꯂꯥꯡꯕꯒꯤ ꯃꯈꯣꯜ ꯑꯃꯠꯇ ꯇꯥꯗ꯭ꯔꯦ, ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯈꯣꯜ ꯅꯠꯇꯅ. ꯃꯇꯝ ꯑꯁꯤꯗ ꯑꯔꯥꯞꯄꯗ ꯍꯨꯏꯁꯨ ꯀꯟꯅ ꯈꯣꯡꯂꯤ. ꯃꯇꯝ ꯑꯁꯤꯗ ꯔꯥꯍꯨꯜꯒꯤ ꯃꯅꯪꯒꯟꯗ ꯃꯤ ꯑꯃꯅ ꯄꯣꯞ ꯂꯥꯎꯅ ꯊꯥꯔꯛꯈꯤ. ꯔꯥꯍꯨꯜꯗꯨ ꯇꯨꯡꯂꯣꯝꯗ ꯐꯠ ꯂꯥꯎꯅ ꯌꯦꯡꯊꯣꯛꯏ. ꯀꯅꯥꯃꯠꯇ ꯂꯩꯔꯝꯗꯦ. ꯃꯗꯨꯗ ꯕꯤꯀ꯭ꯔꯝꯅ, "ꯀꯩꯗꯧꯔꯦ ꯔꯥꯍꯨꯜ?" ꯍꯥꯏꯅ ꯍꯪꯉꯤ. ꯔꯥꯍꯨꯜꯅ ꯕꯤꯀ꯭ꯔꯝꯗ ꯃꯥꯒꯤ ꯃꯅꯪꯒꯟꯗ ꯃꯤ ꯑꯃꯅ ꯇꯨꯡꯗꯒꯤ ꯈꯨꯄꯥꯛꯅ ꯊꯥꯔꯛꯏ ꯍꯥꯏꯅ ꯄꯥꯎ ꯇꯝꯃꯤ. ꯃꯗꯨꯗ ꯕꯤꯀ꯭ꯔꯝꯅ, "ꯆꯠꯂꯣꯍꯦ, ꯀꯥꯏꯗꯒꯤ ꯃꯤꯅꯣ, ꯁ꯭ꯋꯥꯏꯁꯤꯗ ꯀꯅꯥꯝꯇ ꯂꯩꯇ꯭ꯔꯤꯁꯤꯗꯤ" ꯍꯥꯏꯗꯨꯅ ꯑꯀꯣꯏꯕꯗꯨ ꯀꯣꯏꯌꯦꯡ ꯌꯦꯡꯂꯤ. ꯃꯗꯨꯗꯒꯤ ꯔꯥꯍꯨꯜꯅ ꯍꯥꯏꯔꯛꯏ, "ꯃꯇꯥꯎ, ꯚꯨꯠ ꯑꯣꯏꯔꯖꯥꯠꯂꯣ? ꯑꯩꯗꯤ ꯌꯥꯝ ꯀꯤꯔꯦꯕꯣ, ꯆꯦꯜꯂꯒ ꯆꯠꯁꯤꯜꯂꯛꯑꯣ." ꯃꯗꯨꯗ ꯕꯤꯀ꯭ꯔꯝꯅ, "ꯉꯥꯏꯈꯣꯍꯦ, ꯃꯁꯤꯗꯤ ꯅꯪ ꯍꯧꯅꯕꯤꯗꯣ ꯇꯧꯔꯛꯑꯕ? ꯁꯤꯗ ꯀꯅꯥꯝ ꯂꯩꯇ꯭ꯔꯤꯁꯤꯗꯤ, ꯀꯥꯏꯗꯒꯤ ꯚꯨꯠꯅꯣ?" ꯍꯥꯏꯗꯨꯅ ꯕꯤꯀ꯭ꯔꯝꯅ ꯔꯥꯍꯨꯜꯗ ꯍꯥꯏꯔꯛꯈꯤ.
ꯑꯗꯨꯗꯒꯤ ꯕꯤꯀ꯭ꯔꯝꯅ ꯔꯥꯍꯨꯜꯗ ꯑꯁꯤꯗ ꯑꯃꯨꯕ ꯑꯃ ꯆꯦꯟꯁꯤꯟꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯈꯪꯄ꯭ꯔꯦꯛ ꯈꯪꯈꯩ ꯍꯥꯏꯔꯛꯏ꯫ ꯃꯗꯨꯗ ꯔꯥꯍꯨꯜꯗꯣ ꯍꯥ ꯀꯔꯥꯏꯅꯣ ꯆꯦꯟꯁꯤꯜꯂꯛꯑꯣ ꯃꯇꯥꯎ ꯍꯥꯏꯗꯨꯅ ꯀꯟꯅ ꯆꯦꯜꯂꯤ꯫ ꯃꯗꯨꯗ ꯕꯤꯀ꯭ꯔꯝꯗꯣ ꯀꯟꯅ ꯅꯣꯛꯏ ꯑꯗꯨꯒ ꯍꯥꯏꯔꯛꯏ, ꯃꯇꯥꯎ ꯔꯥꯍꯨꯜ ꯅꯪ ꯑꯗꯨ ꯌꯥꯝ ꯀꯤꯒꯜꯂꯤꯗꯨꯕꯨ ꯀꯩꯒꯤꯅꯣꯃꯤ? ꯐꯥꯒꯤ ꯇꯧꯕꯅꯦꯃꯤ ꯀꯥꯏꯗꯒꯤ ꯑꯃꯨꯕꯅꯣ ꯍꯥꯏꯗꯨꯅ ꯅꯣꯛꯏ꯫ ꯑꯗꯨꯗꯒꯤ ꯔꯥꯍꯨꯜꯅ ꯍꯥꯏꯔꯛꯏ, ꯑꯁ ꯃꯇꯥꯎ ꯕꯤꯀ꯭ꯔꯝ ꯅꯪ ꯁꯤꯗꯤ ꯕꯦꯔꯥꯅꯤꯍꯦ, ꯑꯩꯗꯤ ꯃꯤꯍꯨꯜꯁꯦ ꯀꯣꯛꯇꯣꯟ ꯖꯧꯔꯦ, ꯑꯗꯨ ꯄꯔꯞ ꯆꯠꯁꯦꯕ, ꯑꯩ ꯁ꯭ꯋꯥꯏꯁꯦ ꯀꯌꯥ ꯍꯩꯅꯗ꯭ꯔꯦꯕ꯫ ꯑꯁꯨꯝꯅ ꯍꯥꯏꯅꯔꯤꯉꯩ ꯃꯈꯣꯏꯅ ꯆꯠꯂꯤꯕ ꯂꯝꯕꯤ ꯑꯗꯨꯒꯤ ꯃꯇꯥꯏ ꯑꯣꯏꯔꯞꯅ ꯀꯔꯤꯅꯣ ꯃꯨꯁꯤꯟ ꯃꯨꯕ ꯑꯃ ꯂꯩꯕꯒꯨꯝ ꯇꯧꯈꯤ꯫ ꯊꯥꯕꯜꯒꯤ ꯃꯉꯥꯜ ꯑꯗꯨꯁꯨ ꯅꯣꯡ ꯃꯪꯕꯗꯒꯤ ꯀꯥ ꯍꯦꯟꯅ ꯉꯥꯟꯗ꯭ꯔꯦ꯫ ꯃꯇꯝꯗꯨꯗ ꯔꯥꯍꯨꯜꯅ ꯍꯥꯏꯔꯛꯏ, ꯃꯇꯥꯎ ꯑꯥꯗ ꯃꯨꯁꯤꯟ ꯃꯨꯕ ꯑꯃ ꯂꯝꯕꯤꯒꯤ ꯃꯇꯥꯏꯗ ꯐꯝꯃꯒ ꯂꯩꯔꯦ ꯇꯨ ꯍꯥꯏꯅ ꯍꯥꯏꯔꯛꯏ꯫ ꯃꯗꯨꯗ ꯕꯤꯀ꯭ꯔꯝꯁꯨ ꯌꯦꯡꯉꯤ꯫ ꯃꯗꯨꯗ ꯕꯤꯀ꯭ꯔꯝꯁꯨ ꯎꯔꯝꯃꯤ꯫ ꯕꯤꯀ꯭ꯔꯝꯁꯨ ꯁ꯭ꯋꯥꯏ ꯂꯥꯎꯏ꯫ ꯇꯟꯖꯥ ꯑꯗꯨꯗ ꯅꯣꯡ ꯅꯨꯡꯁꯤꯠ ꯀꯟꯅ ꯁꯤꯠꯂꯛꯈꯤ꯫ ꯃꯗꯨꯗ ꯔꯥꯍꯨꯜꯗꯣ ꯀꯤꯕꯅ ꯂꯣꯏꯔꯦ꯫ ꯔꯥꯍꯨꯜꯅ ꯍꯥꯏꯔꯛꯏ, ꯃꯇꯥꯎ ꯑꯁꯤꯒꯤꯁꯦ ꯕꯨꯠꯅꯤ, ꯁꯣꯏꯗ꯭ꯔꯦ ꯑꯩ ꯈꯪꯉꯤ, ꯀꯔꯨꯝ ꯆꯤꯅꯤ ꯏꯕꯥꯅꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯕꯤꯀ꯭ꯔꯝꯗꯣ ꯏꯉꯛ ꯉꯛꯅ ꯔꯥꯍꯨꯜꯗ ꯍꯥꯏꯔꯛꯏ, ꯃꯇꯥꯎ ꯅꯪꯗꯤ ꯀꯃꯥꯏꯅ ꯑꯁꯤꯒꯤꯁꯦ ꯕꯨꯠꯅꯤ ꯀꯃꯥꯏ ꯈꯪꯉꯤꯕ? ꯃꯗꯨꯗ ꯔꯥꯍꯨꯜꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯛꯏ, ꯃꯇꯥꯎ ꯍꯧꯖꯤꯛꯇ ꯉꯥꯜꯂꯝꯕ ꯊꯥꯗꯨꯁꯨ ꯃꯝꯈ꯭ꯔꯦ, ꯑꯗꯨꯒ ꯅꯣꯡꯁꯨ ꯈꯔ ꯈꯔ ꯇꯥꯔꯛꯏꯁꯦ ꯅꯪ ꯈꯪꯉꯦꯗꯅ꯫ ꯌꯨꯇ꯭ꯌꯨꯕꯀꯤ ꯋꯥꯔꯤ ꯑꯃꯗꯤ ꯐꯤꯂꯝꯗ ꯕꯨꯠ ꯊꯣꯛꯑꯝꯗꯥꯏꯁꯦ ꯅꯣꯡ ꯇꯥꯔꯤꯗꯣ ꯅꯪ ꯈꯪꯗ꯭ꯔꯣ? ꯅꯣꯡ ꯅꯨꯡꯁꯤꯠꯀ ꯁꯤꯠꯂꯤꯗꯣ ꯅꯪ ꯈꯪꯗ꯭ꯔꯣ? ꯍꯥꯏꯗꯨꯅ ꯔꯥꯍꯨꯜꯅ ꯍꯥꯏꯔꯛꯏ꯫ ꯃꯗꯨꯗ ꯕꯤꯀ꯭ꯔꯝꯅ, ꯍꯦꯔꯥ ꯅꯪꯁꯨ, ꯋꯥꯔꯤꯅ ꯋꯥꯔꯤꯅꯤ, ꯐꯤꯂꯝꯅ ꯐꯤꯂꯝꯅꯤ, ꯋꯥꯔꯤꯅ ꯑꯁꯦꯡꯕ ꯑꯣꯏ ꯌꯥꯕ꯭ꯔꯣ? ꯋꯥꯊꯤꯗꯣ ꯉꯥꯡꯅꯨ ꯇꯥꯅꯤꯡꯗꯦ꯫ ꯑꯁꯨꯝꯅ ꯕꯤꯀ꯭ꯔꯝ ꯑꯃꯗꯤ ꯔꯥꯍꯨꯜ ꯋꯥꯔꯤ ꯁꯥꯟꯅꯔꯤ꯫ ꯆꯠꯄꯁꯨ ꯂꯦꯞꯄꯤ꯫ ꯑꯗꯨꯗꯒꯤ ꯕꯤꯀ꯭ꯔꯝꯅ ꯍꯥꯏꯔꯛꯏ, ꯑꯁꯤꯗꯤ ꯂꯩꯄꯨꯡꯒꯨꯝꯕ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏꯌꯦ, ꯑꯗꯣ ꯆꯪꯉꯒ ꯌꯦꯡꯁꯤꯜꯂꯛꯑꯣ, ꯁꯨꯃꯥꯏꯅ ꯁꯨꯝ ꯂꯦꯞꯄꯒ ꯂꯩꯔꯒ ꯀꯩꯗꯧꯅꯗꯣꯏꯅꯣ? ꯃꯗꯨꯗ ꯔꯥꯍꯨꯜꯅ ꯍꯥꯏꯔꯛꯏ, ꯅꯪ ꯆꯪꯉꯨꯔꯣ, ꯑꯩꯗꯤ ꯉꯝꯃꯔꯣꯏ, ꯁꯤꯅꯤꯡꯉꯕꯣ ꯅꯪ? ꯑꯗꯨꯗꯒꯤ ꯕꯤꯀ꯭ꯔꯝꯅ ꯔꯥꯍꯨꯜꯗ ꯍꯥꯏꯔꯛꯏ, ꯑꯗꯨ ꯑꯣꯏꯔꯒꯅ ꯅꯪ ꯁꯤꯗ ꯂꯩꯔꯝꯃꯨ, ꯑꯩ ꯌꯦꯡꯉꯨꯒꯦ ꯍꯥꯏꯅ ꯍꯥꯏꯔꯛꯏ꯫ ꯑꯁꯨꯝꯅ ꯃꯕꯥꯅꯤꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩ ꯉꯁꯥꯏ ꯃꯈꯣꯏꯒꯤ ꯃꯃꯥꯡꯗ ꯂꯩꯔꯝꯕ ꯑꯗꯨ ꯂꯦꯞꯈꯠꯂꯛꯄꯒꯨꯝ ꯇꯧꯏ꯫ ꯑꯗꯨꯗꯒꯤ ꯔꯥꯍꯨꯜꯗꯣ ꯃꯇꯥꯎ ꯄꯥꯏꯈꯠꯂꯛꯑꯦ ꯍꯥꯏꯗꯨꯅ ꯇꯨꯡ ꯍꯟꯗꯨꯅ ꯆꯦꯟꯈꯤ꯫ ꯑꯗꯨꯗꯒꯤ ꯕꯤꯀ꯭ꯔꯝꯁꯨ ꯉꯥꯏꯈꯣꯅꯦ ꯔꯥꯍꯨꯜ ꯍꯥꯏꯗꯨꯅ ꯃꯥꯁꯨ ꯔꯥꯍꯨꯜꯅ ꯆꯦꯜꯂꯤꯕ ꯃꯥꯏꯀꯩ ꯑꯗꯣꯝꯗ ꯆꯦꯜꯂꯤ꯫ ꯑꯗꯨꯗꯒꯤ ꯉꯁꯥꯏ ꯃꯈꯣꯏꯅ ꯕꯨꯠꯅꯤ ꯍꯥꯏꯗꯨꯅ ꯀꯤꯔꯤꯕ ꯑꯃꯨꯕ ꯄꯣꯠꯁꯛ ꯑꯗꯨꯅ ꯂꯥꯎꯔꯛꯈꯤ, ꯍꯩ ꯀꯅꯥꯅꯣ ꯑꯗꯨꯗ ꯒ꯭ꯔꯣꯡ ꯒ꯭ꯔꯣꯡ ꯆꯦꯜꯂꯤꯗꯣ? ꯍꯥꯏꯅ ꯂꯥꯎꯔꯛꯄꯗꯨꯗ ꯕꯤꯀ꯭ꯔꯝꯒ ꯔꯥꯍꯨꯜꯒꯗꯣ ꯆꯦꯜꯂꯝꯕꯗꯒꯤ ꯂꯦꯞꯇꯨꯅ ꯕꯤꯀ꯭ꯔꯝꯅ ꯍꯥꯏꯔꯛꯏ, ꯅꯣꯡ ꯇꯥꯔꯛꯄꯁꯤꯗ ꯆꯦꯟꯕꯅꯦ ꯌꯨꯝ ꯌꯧꯍꯧꯅꯕ꯫ ꯃꯇꯝꯗꯨꯗ ꯅꯨꯄꯥ ꯑꯗꯨꯅ, ꯑꯣ ꯑꯗꯨꯒꯤꯔꯥ, ꯆꯦꯜꯂꯣ ꯅꯣꯡꯁꯦ ꯇꯥꯔꯛꯀꯗꯧꯔꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯅꯨꯄꯥ ꯑꯗꯨꯗꯤ ꯐꯣꯟꯗ ꯋꯥꯔꯤ ꯁꯥꯟꯅ ꯆꯠꯈ꯭ꯔꯦ꯫ ꯃꯇꯝꯗꯨꯗ ꯕꯤꯀ꯭ꯔꯝꯅ ꯍꯥꯏꯔꯛꯏ, ꯐꯔꯝꯃꯅꯤ ꯍꯧꯖꯤꯛꯇꯤ ꯆꯣꯞꯄꯦꯅꯦ꯫ ꯃꯗꯨꯗ ꯔꯥꯍꯨꯜꯅ, ꯀꯥꯏ ꯆꯣꯞꯄꯤꯕ, ꯅꯣꯡ ꯆꯨꯕꯒꯤ ꯆꯦꯟꯕꯅꯤ ꯍꯥꯏꯈ꯭ꯔꯗꯨꯗꯤ꯫ ꯃꯗꯨꯗ ꯕꯤꯀ꯭ꯔꯝꯅ, ꯑꯣ ꯌꯥꯔꯦ, ꯈꯨꯝꯕꯗꯤ ꯍꯩꯈ꯭ꯔꯕ, ꯀꯤꯒꯜꯂꯤꯕ ꯃꯤ ꯑꯣꯏꯔꯣꯏꯀꯣ ꯅꯪ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯋꯥꯔꯤ ꯁꯥꯟꯅ ꯃꯌꯨꯝꯗ ꯂꯥꯛꯈꯤ꯫ ꯑꯁꯨꯝꯅ ꯕꯤꯀ꯭ꯔꯝꯁꯨ ꯃꯥꯒꯤ ꯊꯣꯡꯒꯥꯜ ꯌꯧꯗꯨꯅ ꯂꯩꯍꯧꯔꯦ꯫ ꯔꯥꯍꯨꯜꯁꯨ ꯃꯥꯒꯤ ꯊꯣꯡꯒꯥꯜꯂꯣꯝꯗ ꯆꯪꯉꯛꯏ꯫ ꯃꯇꯝꯗꯨꯗ ꯃꯈꯣꯏꯒꯤ ꯊꯣꯡꯒꯥꯜꯂꯣꯝꯗꯒꯤ ꯅꯨꯄꯥ ꯑꯃ ꯊꯣꯔꯛꯈꯤ꯫ ꯑꯗꯨꯒ ꯔꯥꯍꯨꯜꯗ ꯍꯥꯏꯔꯛꯏ, ꯔꯥꯍꯨꯜ ꯍꯣꯔꯦꯟ ꯑꯍꯤꯡ ꯅꯪ ꯕꯨꯠꯅ ꯆꯦꯅꯤ ꯍꯥꯏꯕꯅꯤꯀꯣ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯒ ꯅꯨꯄꯥꯗꯣ ꯊꯣꯡꯒꯥꯜꯂꯣꯝꯗ ꯄꯔꯞ ꯆꯠꯈꯤ꯫ ꯃꯇꯝꯗꯨꯗ ꯔꯥꯍꯨꯜꯅ ꯀꯔꯤꯅꯣꯅꯦ ꯃꯥꯅ ꯍꯥꯏꯁꯤꯕꯣ ꯍꯥꯏꯗꯨꯅ ꯈꯟꯈꯤ꯫ ꯑꯗꯨꯗꯒꯤ ꯔꯥꯍꯨꯜꯅ ꯈꯜꯂꯛꯈꯤ, ꯍꯧꯖꯤꯛꯀꯤ ꯈꯣꯟꯖꯦꯜꯗꯨꯗꯤ ꯉꯁꯥꯏ ꯃꯈꯣꯏꯗ ꯆꯦꯟꯒꯅꯨ ꯍꯥꯏꯅ ꯂꯥꯎꯔꯛꯄ ꯈꯣꯟꯖꯦꯜ ꯑꯗꯨꯒ ꯃꯥꯟꯅꯩꯅꯦ꯫ ꯑꯁꯨꯝꯅ ꯈꯟꯗꯨꯅ ꯔꯥꯍꯨꯜꯅ ꯇꯨꯡ ꯑꯣꯟꯊꯣꯛꯇꯨꯅ ꯌꯦꯡꯕꯗ ꯃꯉꯣꯟꯗ ꯋꯥ ꯍꯥꯏꯔꯝꯕ ꯅꯨꯄꯥ ꯑꯗꯣ ꯅꯨꯄꯤꯒꯤ ꯃꯑꯣꯡꯗ ꯆꯠꯈꯤꯕꯗꯨ ꯔꯥꯍꯨꯜꯅ ꯎꯈꯤ꯫ ꯑꯗꯨꯗꯒꯤ ꯃꯥ ꯌꯨꯝꯂꯣꯝꯗ ꯀꯟꯅ ꯆꯦꯟꯈꯤ꯫ ꯃꯥꯅ ꯃꯌꯨꯝ ꯌꯧꯗꯨꯅ ꯌꯨꯝ ꯑꯗꯨꯒꯤ ꯊꯣꯡ ꯑꯗꯣ ꯍꯥꯡꯗꯣꯛꯅꯕ ꯀꯟꯅ ꯊꯤꯟꯈꯤ꯫ ꯃꯗꯨꯗ ꯔꯥꯍꯨꯜꯒꯤ ꯃꯃꯥꯅ, ꯀꯩꯗꯧꯔꯒꯦꯅꯦꯍꯦ ꯅꯪꯕꯣ, ꯉꯥꯏꯈꯣ ꯍꯥꯡꯒꯦꯅꯦ ꯍꯥꯏꯗꯨꯅ ꯊꯣꯡ ꯑꯗꯣ ꯍꯥꯊꯨ ꯍꯥꯡꯉꯤ꯫ ꯑꯗꯨꯗꯒꯤ ꯔꯥꯍꯨꯜꯅ ꯏꯃꯨꯡꯗ ꯐꯟ ꯂꯥꯎꯅ ꯆꯣꯡꯁꯤꯟꯗꯨꯅ ꯃꯃꯥꯗ ꯍꯥꯏꯔꯛꯏ, ꯏꯃꯥ ꯑꯩꯈꯣꯏ ꯊꯣꯡꯒꯥꯜꯗ ꯕꯨꯠ ꯆꯠꯍꯧꯔꯦ, ꯑꯩꯉꯣꯟꯗ ꯀꯧꯔꯛꯑꯝꯃꯤꯅꯤ ꯍꯥꯏꯅ ꯍꯥꯏꯔꯛꯈꯤ꯫ ꯃꯇꯝꯗꯨꯗ ꯔꯥꯍꯨꯜꯒꯤ ꯃꯃꯥꯅ ꯀꯟꯅ ꯅꯣꯛꯇꯨꯅ ꯍꯥꯏꯔꯛꯏ, ꯆꯠꯂꯣꯍꯦ ꯑꯉꯥꯎꯕꯁꯤꯗꯤ, ꯍꯧꯖꯤꯛꯇ ꯅꯣꯏ ꯀꯀꯥ ꯕꯣꯊꯦꯗꯣ ꯑꯩꯈꯣꯏꯗꯒꯤ ꯊꯣꯛꯈꯤꯕꯅꯤ, ꯃꯥꯅ ꯅꯪꯉꯣꯟꯗ ꯂꯛꯅꯕ ꯑꯣꯏꯔꯝꯅꯤ ꯃꯁꯤꯗꯤ꯫ ꯑꯁꯨꯝꯅ ꯃꯃꯥꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯔꯥꯍꯨꯜꯅ ꯃꯃꯥꯗ ꯍꯥꯏꯔꯛꯏ, ꯑꯗꯨꯗꯤ ꯀꯩꯒꯤꯅꯣ ꯃꯥꯅ ꯑꯩꯉꯣꯟꯗ, ꯔꯥꯍꯨꯜ ꯅꯪ ꯉꯁꯤ ꯑꯍꯤꯡ ꯕꯨꯠꯅ ꯆꯦꯅꯤ ꯍꯥꯏꯕꯅꯤꯍꯦ ꯍꯥꯏꯔꯝꯃꯤꯕ ꯀꯔꯤꯒꯤꯅꯣ? ꯃꯇꯝꯗꯨꯗ ꯃꯃꯥꯅ ꯍꯥꯏꯔꯛꯏ, ꯍꯩꯃꯥ ꯅꯪ ꯀꯤꯅꯕ ꯍꯥꯏꯗꯨꯅ ꯃꯥꯅ ꯐꯥꯒꯤ ꯇꯧꯕ ꯑꯣꯏꯔꯝꯅꯦꯃꯤ ꯏꯕꯨꯡꯉꯣ ꯅꯪꯕꯣ꯫ ꯑꯁꯨꯝꯅ ꯃꯃꯥꯅ ꯔꯥꯍꯨꯜꯗ ꯍꯥꯏꯔꯝꯃꯤ꯫ ꯃꯇꯝꯗꯨꯗ ꯔꯥꯍꯨꯜꯅ ꯃꯈꯥ ꯇꯥꯔꯛꯏ, ꯏꯃꯥ ꯀꯀꯥ ꯕꯣꯊꯦ ꯑꯣꯏꯔꯒ ꯀꯔꯤꯒꯤ ꯉꯁꯥꯏ ꯑꯩꯈꯣꯏꯗ ꯆꯦꯟꯒꯅꯨ ꯍꯥꯏꯔꯛꯄ ꯃꯤꯗꯨꯒꯤ ꯃꯈꯣꯜꯒ ꯃꯥꯟꯅꯔꯤꯕ? ꯃꯇꯝꯗꯨꯗ ꯔꯥꯍꯨꯜꯒꯤ ꯃꯃꯥꯅ ꯍꯥꯏꯔꯛꯏ,
ꯍꯥ ꯀꯩꯅꯣ ꯉꯁꯥꯏꯒꯤ ꯍꯥꯏꯗꯤ ꯃꯇꯝ ꯑꯗꯨꯗ ꯔꯥꯍꯨꯜꯅ ꯉꯁꯥꯏ ꯂꯝꯕꯤꯗ ꯂꯥꯛꯄꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯈꯨꯗꯤꯡꯃꯛ ꯇꯝꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯔꯥꯍꯨꯜꯒꯤ ꯃꯃꯥꯅ ꯔꯥꯍꯨꯜꯗ ꯃꯨꯟꯅ ꯌꯦꯡꯉꯒ ꯍꯥꯏꯔꯛꯏ, "ꯑꯣ ꯐꯔꯦꯁꯦ ꯐꯔꯦꯁꯦ, ꯑꯣꯏꯅꯤꯡꯕ ꯑꯃ ꯑꯣꯏꯖꯔꯝꯃꯅꯤ꯫ ꯅꯪꯕꯨ ꯃꯅꯤꯡ ꯁ꯭ꯀꯨꯜ ꯂꯝꯄꯥꯛꯇ ꯊꯥꯕꯜ ꯆꯣꯡꯉꯤꯁꯦ ꯌꯥꯎꯕ ꯆꯠꯀꯗ꯭ꯔꯣ ꯅꯪꯕꯣ?" ꯍꯥꯏꯅ ꯍꯥꯏꯔꯛꯄꯗ ꯔꯥꯍꯨꯜꯅ ꯍꯥꯏꯔꯛꯏ, "ꯏꯃꯥ, ꯕꯤꯀ꯭ꯔꯝꯅ ꯍꯧꯕ ꯂꯥꯛꯑꯒꯗꯤ ꯆꯠꯀꯅꯤ, ꯂꯥꯛꯇ꯭ꯔꯗꯤ ꯆꯠꯂꯣꯏ." ꯑꯁꯨꯝꯅ ꯔꯥꯍꯨꯜꯅ ꯃꯃꯥꯗ ꯍꯥꯏꯔꯛꯄꯗꯨꯗ ꯃꯃꯥꯅ "ꯐꯔꯦ ꯐꯔꯦ ꯑꯗꯨꯗꯤ ꯆꯥꯛꯁꯦ ꯈꯔ ꯆꯥꯊꯣꯛꯑꯣ ꯂꯥꯛꯑꯣ" ꯍꯥꯏꯅ ꯍꯥꯏꯔꯛꯈꯤ꯫ ꯃꯇꯝꯗꯨꯗ ꯔꯥꯍꯨꯜꯅ "ꯍꯣꯔꯦꯟ ꯍꯜꯂꯛꯑꯒ ꯆꯥꯔꯒꯦ ꯏꯃꯥ" ꯍꯥꯏꯗꯨꯅ ꯍꯥꯏꯔꯦ꯫ ꯃꯃꯥꯁꯨ "ꯍꯣꯏ ꯍꯣꯏ ꯐꯔꯦ" ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯑꯗꯨꯗꯒꯤ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯕꯤꯀ꯭ꯔꯝꯅ ꯊꯥꯕꯜ ꯆꯣꯡꯕ ꯆꯠꯅꯅꯕ ꯔꯥꯍꯨꯜꯕꯨ ꯍꯧꯕ ꯂꯥꯛꯈꯤ꯫ ꯃꯈꯣꯏ ꯊꯥꯕꯜ ꯆꯣꯡꯕ ꯆꯠꯈꯤ꯫ ꯋꯥꯔꯤ ꯑꯁꯤꯒꯤ ꯑꯍꯥꯟꯕ ꯁꯔꯨꯛ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯖꯔꯦ꯫ ꯔꯥꯍꯨꯜꯅ ꯎꯔꯤꯕꯗꯨ ꯀꯅꯥꯅꯣ? ꯑꯗꯨꯒ ꯔꯥꯍꯨꯜ ꯑꯍꯤꯡꯗ ꯇꯁꯦꯡꯅ ꯕꯨꯠꯅ ꯆꯦꯟꯈꯤꯕ꯭ꯔꯥ ꯍꯥꯏꯔꯤꯕ ꯋꯥꯍꯪꯁꯤꯡ ꯑꯁꯤꯒꯤ ꯄꯥꯎꯈꯨꯝ ꯃꯊꯪꯒꯤ ꯇꯥꯡꯀꯛꯇ ꯁꯣꯏꯗꯅ ꯄꯤꯖꯔꯒꯦ꯫ ꯃꯌꯥꯝꯕꯨ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ꯫